Naga ho yauna Naga Gildup Marina Naga Lebakta Government of India na Human Rights Kongaw na Rehaina Malem Gilebak Singda Wakat Kre. Manipur da apun bagi saktam sagat pada ichil inaw ni ahay bagi wakal dun leba changi haina BJP Manipur Pradesh ke President A. Shardana Fongdok Kre. Amadi Kakching Bazaar Business Welfare Association KBBWA amasung Senior Citizens Forum Kakching na Kakching Municipal Council gi mayokta yaning da bagi khongchet chatkre. Ice News meeting tabiri bapum namuk po ahan magtada Monica MAYENGBAM taram na okchari COVID-19 dagi ngakthok na ba khuttoy na hambiyu hand sanitizer sizinabiyu mask upiyu fit terku distance thambiyu yari ba makai vaccine dose na kapthok biyu check-in bahai basina pom na maki if pani hojik pausan dok na pisari Naga Hoho NH Naga Mothers Association NMA Naga Students Federation NSF amasung Naga People's Movement for Human Rights MP MHR na Naga Laibak ta Human Rights Kongaw na rehaina Malem gi Laibak sing the wakat kre United Nations ki Declaration on the Rights of Indigenous People da yauriba rajniti samaj senmitlon amasung lining gi oiba hak sing ase Naga singisu masak khangbiu haina organization marina taksin kre hari Cherol amada Organization Marina Government of India na militarization amasung military operations lep kadabani hairaduna Indo-Naga gi rajniti gi wathok asi military na wakhai ba yaroi hari hanna taunakhiba yana warol sing adu chapchana ngaktuna Government of India na Naga rajniti gi wathok asi loishin kadabani Naga miyam amasung Indian sing asi shanti oina leiminna ba haibasida Naga singna hanadagi firep hongdana adumak leide Naga sing asi independent oiba amasung indigenous leibak ama leizarak pa zati ni masimak takna ba adungai komja lesing magachamapan yangkai mathoida shanti oina plebiscite pangthokibada chada marfudramapan dasmik mapan na ningkat tamba pamki masidagi kumja lising magachamapan ni futaret ki August taramari the independence lauthoki haina cherol aduna haidi lamdamasida pun magi sagdam sagat ki hairagadi ekhoi pumnamak ichile nauni haibagi wakhalon khanbatangai phade haina BJP Manipur Pradesh ki President A. Shardana Fongdokre ngasi Imphal gi Palace Compound da leiba iboyaima sumang lila sanglenda egi khongul liba haiba wakhalonda iramdam kanba apun balop ikalamade Social Upliftment Organization khutsamnaduna sinkiba thoramda wafamasi A. Shardana Fongdokhibani mahakna makha tardana lamdamasida lamgi wahauda phurup maselgi marakta Tatana umkhatna bagi fibam lakliba se kokangi hairabadi ai gi haiba wakholon asi thadokadabani ai haibasi thadoklabadi apunba Manipur ama sagatpada achauba mateng oigani ai khoigi tunglam chat amagi damak nungsi chanana leiba lamdam ama oina ba ai khoi haiba wa hai lumna lominarasi haiba wa pham thamki Kakching Bazaar Business Welfare Association KBBWA amasung Senior Citizens Forum Kakching na Kakching Municipal Council na paikhatliba thabak thoram sing gi mayokta yaning taba fongdok na khongjet amachat khre Kakching Municipal Council gi office suthong lonchen khre ngasi ayuk pung 9 minute yangkhairom tarakpada Kakching Supermarket tagi hauduna Kakching Municipal Council gi office fawba khongchet amad laktuna Kakching Municipal Council gi office so lonsen ki amadi kholaw kaya su laushin ki khongjing adugi matang da Kakching Bazaar Business Welfare Association gi President Nongmaithem Sanatoman hai Kakching Municipal Council na Solid Waste Management khomgat pagi senpam lupa yangkhai lauram batagi lupa chamada khanghen hengatuna micham mayam da awaba piba ward ki amot akai hapnaba Liter bin ahum yenthokpada liter bin ani makhum haptana pibagi thausil yaning de Kakching gi miyam gi damak tharakpa 15th finance ki makhada lakpa amade atai source singdagi lakpa senpham kaya executive officer amade caretaker chairperson ga loinana councillor singa lautuna duna aran mamong da loishin ba hotna ba
Housing for all gi khudong chaba phanglaba miyoi singdagi lupa lising tara laukibagi case vigilance na thijinbagi thabak chatharingai tender kaudana thabak suba hauraba matungda tender kauba parking free amadi toll tax ki senfam tha taruk ki senfam mangjona na laushinba aduga miyam gi yaifanaba senfam amatta thata bitaba amadi miyam gi damak lakpa funding nang hauroi de bagi matagum loishin ba hotnariba thawong sing asiga yenglaga EO lauthokkatabani madu natrabadi council asi thong hangba yaroi amadi miyam na taliba demand sing asi phangdriba fawba akan bu khongjang kaya amasu changchin khigani haina phongdoki kai kai da waraba praja singdugi mafamda makoina hauji khangodana karigumba inform su tawdana lupa chama khai bai base akoi yaningde aduga hanak tasu makoina tender chungtaw tawdana makoina thabak suba hojinba nangoroi dum matagumna EO caretaker singna makoina hauji tender thoktabane moi thabak suba hauraba matungda tender torokpani basidi praja akoina sunga yaningde housing gi lakbo paisa dusu beneficiary amamdagi lupa lising tara su longani makoi gi matak tawji vigilance department na thingduna su lailibani masida makoina lobu sitaba praja bu sitna maning makhata na tawwa se kakjing bacha business welfare association abuga ko senior citizen akoina yaba sungam ngamoi maramatuna ngasi akoina thonglo libase makoina madu tawraroi haibna tanadi moi thong hang yaroi haibase praja aikoi gi kholongni enda tawdna thabak suba maram chadna praja ge pesa sinaba miyam ge mayuk ta leiba iyo solid waste ge pesa hegatba enda tawdna thabak suba Nursing na thawai khubak ta haptuna kathok pagaloina na miyam gi seba toriba siga phangliba thagi khutchumanga yengnarubada chauna khenariba leiriba asi semdok pantam yaure haina Manipur Nursing Council gi registrar Dr. Aribam Jamuna na haikre wafamasi Leirik Institute of Nursing Sangai Prouda JNM tamliba 8 nipan suba batch ki mahiroi singi oiba capping lamp lighting amadi oath taking gi thoramda phongdokibani North EOC da leiba Asajina complex ta pangthokiba thoram atuda Dr. Aribam Jamuna na haugiba COVID laichet ki matamda leibak asigi nurse kaya anaba singi seba tawbada COVID positive oiraktuna thawaina ponthapi ki profession amada mathau tawriba nursing asina thengnariba khodong chadaba sing maroina thagi tolop working condition amade security da ahen mamit yeng thambiba changi haiki Malingboina nursing na thengnariba khodong chadaba sing asi yenglaga World Health Organization na nursing da ahen basel thadau haiba wafam phawba lakthokpa laikhrabani makoina lawriba thodang sing asi yenglaga phangpham thokpa khodong chaba sing matik chana pibidravadi tungda hena phaba nurse kaya puthokpa ngamgani haibagi thajaba chawna lei haina mahak tamakha taki nakalamaromda thoramatuda sarukya kibi SP Immigration Priyadarshini Laishramna patient party amadi hospital gi marakta toina khatna joina bagi thodok thokliba se thoktanaba hospital gi authority gi maigedagi patient party sing da ningthina pau phawbiba changi haina phongdokhi anabagi imung manung amadi hospital gi marakta wakhal taminaba ngamdabagi hospital gi potlam sing amang ata thokpa yauna khatna joina bagi wathokwa thokliba asi thoktanaba punna honaminasi miyamna ana ayek yarakpada layengduna miyamgi punsi kannaba honariba doctor amadi nurse singi thodang singsu miyamna khangminasi haina SP na appeal tawki nurses since they invest over mathokdari working condition salary their rights security high area sida adukimatic protection piba mathokdari nursing ama oige nurse ama oige hai targadi expanded body of knowledge do nursing knowledge du khangdana oibadi yaroi haba knowledge miyam duti tansalle adu profession amani su hairi profession ama oi targadi profession du da janga iba mipung kuting makse profession du mabuk thak patai social status sama bi batai society da madugi yona hairi ba darkar oi requirement si expected level si yona nursing profession da lai iba nursing in India gi context ta phangmangamdri global scenario da phangmangamdri aduna ni WHO na invest in the nursing haise tigi initiative sing tanga praja gi section sing management mayam sina khara lobira agadi hena phaba nurse mayam ama future da puthok pangamgani haibase aina jawrakna ai thajaba ma thamjari
Manipur lamdam asigi puariga sagonaba mafam singi maramda thijinba amadi laifam sing kurumjaba lakiba Patriotic Writers Forum Tripura gi advisor Ningombam Pranoi amadi President Gurumayum Biplab Sharma ani nangase Moreda leidiba ima kondong lairembi amadi ima imoinugi kubamda kurumjaduna thauni jakre Patriotic Writers Forum Manipur gi Secretary Rakesh Naurem amadi Chongtham Jibolata Naurem Romila nachingba luploi kayana sarugyaudon Technopol District ki manung chana leidiba Moregi ima kondong lairembi kurum Pangjabada Apenba Pokladuna Ningombam Pranoina Haikibada Ima Kondong Laidembi asi Manipur gi Lengak amade Mayamna Amuka Hena Semgat Biba Pamjai Laifamasi Malemgi Business Hub Amasu Oiriba Moregi Thoidokna Singthaningai Oiba Maru Oiba Mapam Amani Mapam Asida Thaplaba Tripura dagi Lakcharaga Imagi Masai Golda Changjaduna Imabu Kurum Jaba Pangba Asimakna Aihaki Manipur gi Khongchit asi Amuka Hena Mapung Phale Haina Makhatana Fongdoki Tripura Lamdam dagi Maitei Ichil Inau Signa Laktuna Imabu Kurum Jabada Harau Nungaiba Fongdok Pagalodina Ima Kondong Laidembi Harau Ba Community Cultural Secretary Su Oriba Amai Piba Mangang Tolen Sanana Fongdokibada Ima Kondong Laidembi asi Thoidokna Matik Mayai Leiba Imani Imagi Kubamasi Moreda Leidiba Kubamasi Natana Manipurgi Amata Leitaba Sengnaba Imagi Kubamni Imagi Harau Bagi Thoramasi Lakliba April gi Chachat Kulhumdoi Dagina Megi Chachat Ani Fauba Numitarani Chupna Pangtok Jagani Thauni Zari Pangtok Janaba Thauni Zari Manipur Amadi Manipurgi Wangmada Joina Kundakraba Ichil Inau Singna Harau Bagi Thoram Asibu Sarukya Balakpiu Mangang Tolen Sanana Makhatarduna Ima Kondong Laidembi ki Kubamasi Mangkiba Yade Haiduna Manipur ki Tongan Tongan ba Mapam Singda ki Pukjel Charba Mioi Kayana Sanglen Saba Yauna Hiram Kayada Ngasisu Leptuna Mateng Pangbirai Haiki Center for Rural Empowerment and Development Organization Credona Sillaga April Taruk Faubat Numit Nini Chupna Chathagadaba Mahiroi Singi Oiba Science Exhibition Mangase Kangabok Taleba MMRC Unity Park da Hautokre. Awareness on science education and scientific applications as a future career for youth and students of ST and SC population of Taubal District Haiba Sida Pangthok Liba Science Exhibition Adu Haudokpagi Thoramda DM University Imphal Vice Chancellor Professor N Rajmohana Athoiba Mithung KM Blooming Higher Secondary School Kangaboki founder Chairman KH Menjor Mangang na Thoram Mapu National Institute of Technology Manipur ki Registrar Professor KH Tomba amasung Lilong Haurebi College ki Principal Dr. Rahijuddin Sheikh na Akhanna Mithung oina sarukya ki numit nini gi oiba science exhibition adu India Government ki Ministry of Science and Technology gi makhada leiba NCS TC Division gi sponsorship ka loina pangthokpani science amasung technology gi lamda khwaidagi nauba ahongba kaya maruina robotics artificial intelligence biotechnology amadi atai kaya su utkadaba science exhibition sida April manga amasung tarukki ayuk pung 10 dagi nungthil pung manga phawba mahiro singna lemna yengba yagani hari science exhibition manungda sarukya ba lakpasingna National Institute of Technology Manipur gi scientists amasung engineers singa hagthingna wari watai sanaba ki khodong chaba Pigani, Masik Matakta Tongan Tongan College Sing Science Kilamda Kang Haidaba Sing the So, Unaraga, Wahang Pahang Toba Yagani, Mahiro Sing Yoiba Quiz, Layek Pa Changdam Naba Amasung, Ako Bagi Pibamgi, Matangda Ino Nova, Tizin Bagi, Nungaidaba. Kang bada kanaraba paudam kaya sutamni hari science ki hiramda kham thengna chakot pagi angakpana thallaba thabak sing udlaga However, mahiroi sing that science amasung engineering tabak da wakalon pukanba haibasi exhibition na sige pandam ni hari. Haukiba tha taruk ki matungda India da khwaidagi yamna COVID positive oiba thengnakhre. Haukiba pung kun mari asida India da nauna mioi lising mari chamari kuntra mathoi COVID positive oiba thengnaki leina asna maram oraga mioi taramathoi laikide pagatlapagi chang chada marfudrani pandasmik tare tarukta hantarakre apunba confirm case na koti mari lag nifutare lising kuntra humdoi chatire tarama panyokre active case masing lising kulhumdoi marfudra mathoi da henket lakre leina asna maram oraga laikida ba apun mami gi masing na lag panga lising kuntra chama pantara taruk sukre leina asna gi naw fadun discharge tawki ba apun migi masingna koti mari lak ni fumathoi lesing humdra mapan chatre tarani thoi yokre laina astagi ngak thukna vaccine kap thokiba apun mami gi masingna koti chani kun lak humfutaruk lesing tarataruk henkre malem gi oina covid la chetna khwadi hena sokala balai vaccine gi manung da US in ahanba Indian ani suba amadi France na ahum suba da leiri awang nopok state sing gi oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri
Hojik paugi marthana atem break amtak nominasi. Ana layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana leiriba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Electric laktabana maram oiduna asabi ising phanglar hybrid nungsa thiningai leitraba Thompson Solar Water Heater. Contact number 9862669522. Aikhoigi address Hairangwaidong Nitamja Karong, Impal West. Break matungda mayam mutaram nongcheri makata pauda. Sekmai police ki kangbu amana ngarang numidang pung mapan makhairom taba aduwaida yungau liter chanipan tara fagat khre hariba yungau sing adu Impal East ki manung chanaleba Tangkham awang laikai dagi haujikna Impal West ki manung chana leba awang laikin thabi Shantipurda leba Senjam Tomba Singh chahi yangkai mari apok palai kidraba S Mani Singh kauba amadagi fagat khibani hari police na pharaba yu liter chanipan tara adu excise department ta khutsin nakre hari Lining Thausana Mahi Temple Board haying Khongbal U Fong Yumfam Imphana Sak Khanglaba Lining Thausana Mahi Thaugalup Napat Bishnupur District ki mioi tarataret na saba Jingaroi Kangbu ama ngasi Lining Thausana Mahi Board ki Vice President Kwakhal Lamjingbana Lam Thakre Athokpam Abungna Luchingba Jangaroi Kangbu asina Laibaki Yaifanaba Maitegi Ipa Ipugi Haurakpam Odiba Kaubru Ipa Amadi Imoinu Ima Anige Mafamda Ira Thauni Zagani Kongchet Asina Miyamda Apaba Damjaningai Oiba Tabak Thoram Kaya Utuna Ima Ipa Anina Matam Chupada 1000 Biba Oresanu Haina Vice President na Jinga Roy Singh Aduda Yaipa 1000 Piki Hari Lining Thau Lam Ahingba Thaugalup Kainona Sinanam Annual Workshop Cum Distribution of Lining Thau Lam Ahingba Meritorious Award Yenthokpaki Thoram Lam Ahingba Laifam Len Kaino Dangarang Pangthokre Thoramadada Oinam Kendrigi Hanagi MLA L Radhakishore Lining Thau Lam Ahing Thaugalup Kainogi President A Tomba Maitei DC Bishnupur L Bikram Additional SP Bishnupur Roni MAYENGBAM Social Scientist Dr. Dhanabil Ashram UCM gi President Joy Chandra Konthauzam IPSA gi Vice President Kuraizam Athaubana Maru Oiba Mitung Singh Oina Sarugyaki Thauram gi Sarugama Oina Kaino Gram Panchayat ki Manungda Leiba Lairik ki Sana Khotnabagi Jati gi Thakta Malem gi Thakta Tongan Bahiram Kayada Thoidok Hendokna Haithoi Singh Thoiraba Amadi Mithoi Mihelab Mahiroi Singh Sanaroi Singh Khwaidagi Hena Imungi Senthok Watlaba Imungi Mahiroi Singh da Leiba Ngakpada Thodang Lauriba Lanmida Fam Karaba Singh da Selamadi Khodol Pot Singh Piduna Pukning Thawatki Atoi Mitunglen gi Warol Piriduna Radhakishore na hai Manipur da Horakliba Tungi Yumbi Oidiba Naha Singbudrak na Maram Oiduna Lamhang Namakhangda Punsi Mangba Yabagi Akiba Lairakpana Makhoibu Sana Khotnaba da Pukning Thawatuna Amadi Mana Pamzaba Hiram Singda Apaba Mi Amamam Ohenba Ngamnaba Kaino Gram Panchayat ki Manungda Leiba Hawgatlakliba Angang Singbo Apaba Maikaida Punaba Pandamda Pangthokliba Tharam Si Aikhoi Khudingmaki Laibak Phabani Tharam Aduga Mari Lenana Lining Thau Lam Ahing bagi mafamda haikat laikat tambagi thoram pangthoki Manipur gi tongan mafam kaya dagi lakpa mioi kaya su lai khurumba amasung haikat laikat tambagi thoram da sarugyaki koi london si kanna bagi amat ngai ro pai ko amat ngai ro pham do matu koi Nishin si koi na pakat si haidara na jaraga tawjabane sida yamna matik sa ngai koi na achoba sanpham achoba kai gumma mat koi ijaba ngamjade koi na pijani ri sidi thamoi gi oiba ai gi thamoi da leijari ba ai gi london si ko na ha sing london si gi na ha sing su
ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯃꯈꯣꯏꯒꯤ ꯁꯤꯛꯁꯥꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ promote ꯇꯧꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯂꯥꯛꯅꯕꯒꯤ ꯂꯧꯁꯤꯡꯒꯤ ꯒ꯭ꯌꯥꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ Imphal East District ki manung chana Revenue Village number 11 Laifam Sifaida aina yadaba mong da case leiba lamda sajin lamba yum ama ngasi Imphal West ki SP Dr. S Ibom Chagi lamjing makhada thudek tuna manghan khrei yum lautok pagi thabak adu ngasi ayuk angan bapung ahum tabadagi horaga ayuk pung manga makhai fawba chathaki haina police tagi phangba paw asena hairi Hawjik sanabagi paw lawirasi Manipur ki sanaroi sing bupukning thawgatuna malem gi thakta pukhatuna sak taknaba hotnaresi haina Lashram Ibobi Football Academy ki coach Lashram Ranjit na phangdokre ngasi Manipur da gi naha oiriba football sanaroi tara Europe ki Albania da laiba KF Kodra Club da sananaba chahi ani gi contract phangduna Imphal da laiba Bir Tikendrajit International Airport ki flag off tawba gi thoram da wafamase coach L Ranjit na phangdokhibani mahakna makha tarduna India gi oina punna sanaroi tara mari khalakpada Manipur da gi sanaroi tara khalakpa ase Manipur gi oina di yamna laibak phabani hawjik fawda Lashram Ibobi Football Academy asina afaba magun laiba sanaroi chama gi mathakta semgar kamangam khre amade makha tana semkigani haiki Albania haiba club tu damai Europe da sana bai da mai selection tara selection tawle koi ka haiba academy stagi tawra mai selection tawbi rakone sigi matung da ai angang ayam semja gera ai asa da khanjar ga lai semjo semakki ke ai gi academy se 2011 da gi RB boys ta mai angang tham lai gre di mapal Neraba da lai Bangalore da su mayam lai angang di yam saurang na mai 100 muki aya Hoji ISL sanari ba gobi sadu gi hawgi Flag off tharam aduga mari lenena Albania khongcheta da saruk yari ba sanaroi Ibhan Hasanna phongdorakibada Lashram Ibobi Football Academy asina lamdam asigi sanaroi sangidamak lauri ba thaudang ase chauthok chaningai ne sanaroi ama oina mai pak tona lamdam asigi mingchet purakna ba hotna gani haina su phongdokhi trial dai koi Manipur gi mi pibina kan dai koi charo han ba selection fange abi matung da moi mi mari amaso na waiting da lai mi mari amaso kaukala ga koi gi ta club ju chami na jawe ida ojana koi gi matung phana pangbi aduga agi person thana ju koi gi matung phana pangbi ado mabani na phana take care lo ga koi jama Europe ta drop ta ngadami asigi oiba inga sagi pau pizari ngasi Manipur da khwadagi sakhi bagi chang ase Celsius degree kulhumdoi dasmik ani oiki khwadagi ing bagi chang na Celsius degree tarahumdoi dasmik ama oiki nungseti yawba ising manin gi chang na ayukta chada manfudara amade nungthilana chada humpumapan oiki nongjugi chang na millimeter taruk dasmik taruk oiki aroibada maroiba pau Naga ho yauna Naga gi lub marina Naga leibakta Government of India na Human Rights khonggaw na rihaina malengi leibak singda wakat kre Manipur da apun bagi saktam sakat pada chile inaw ni hai bagi wakalun leiba changi haina BJP Manipur Pradesh ke President A Shardana phongdokre Kakching Bazaar Business Welfare Association KBB WA amasung Senior Citizens Forum Kakching na Kakching Municipal Council ki mayok ta yaning da bagi khongchat chat kre Hawjiki oina di IS News na pizza pa mata asdilo sinjare